Manipur Top Trending News na tungan-tungan ba wala ba source hindi ko tsarga matam-matam di oiba maru oiba ipaw sin patukan khangam jai ahānbada yamna chumba wafam amakha khana pukhatsarake madudi Huranbagi mahutta Huranba thiyu haiduna sinarbadi Huranba phaba ngamloi MLA ke Ranjina Sunma phongdorkli miyam miyang taminasi Manipur Chief Minister gi haksel gi tengbang CM HT amadi AB AMJAY gi makhada ana laing mari leinaba scheme sing asigi implement tawda aranba kya chathaduna miyam dagi ehenba lokpom thoktaba sel kya lawba yauri hamsung lenga ki account ki maram chadana sel lokthoknaba onabasu yauri hairaduna masigi matangda house committee ama semduna kupna thejin humjelaba maraleba sing matik chaba cherak PC haina congress ki senior MLA ke Ranjina assembly da phongdorakre ngasi chathakiba mifamda khanaraga pass tawnaba pakalkiba medical health and family welfare services ki demand for grant kat motion pukatladuna MLA na wafmasi phongdokibani motion asigi pakumda Chief Minister Y Khem Chan dagi aranba kya tawre hariba sigi matangda departmental inquiry ama tawrgani haiduna lauthoki adubu MLA Ranjina di aranba tawba si department ki mihoi sing yaudana ngamgadaba nati maramasina departmental inquiry na aranba tawba sing phaba ngamloi Huranba gi makutta Huranba thiyu haina sinarbadi Huranba phaba ngamloi haina phongdokre yam phajaba wafamni motion asi thangaladuna MLA na makhatan hai CM HT amasung PMJAY yamna phajaba scheme sing asigi makhada anaba makhalgi matulina sel asuk phanghanba amadi asuk phawba laing bahaina packet semduna lenga amadi private hospital sing yauna implement tarba hospital singa yanaduna chatharklibani adubu health card paiba mi amana pu kaibagi laing chathabata lenga scheme asigi makhada lup policing taraga marigi senpamna laingani haibasu private hospital yengmu matamda laing baloiraba lupa lising yang kai manga tare health card ki lupa lising taraga mari adjust tawraga lupa lising nifuga mathoi lahuraga disaster pagi wafum lady hairi tabati amna nungai taba thaudo ama hairagadi mai semlingei da mai thajilakpadagi jingduna siri hairi ngasi ayu pung 9 rom tarpada sengmai PS na koliba hongapat ki leimakong phawgi markta tingba SD power line ama kurkul lamlai da semlingei da khanguduna leimakong power station dagi mai thajilakpadagi mai semba myu ema jingduna kanba ngamdana lekidra hairi lekidra myu edu kanto sabal dagi nongthombam lokendro chahi yangkhai apopa lekidra en sana jawba koi hairi khatakada Merabai chanu ki damak maming leraba cricketer Sunil Gavaskar na mahaki dinner rule thugaikre India ki oina cricket masana da maming leraba legendary Sunil Gavaskar na Olympian Merabai chanu ki damak mahaki dinner rule thugaikre haina sport star gi report amana phongdorokli sport star gi report asigi matungina Mumbai gi Taj Mahal Palace ki Emerald Room da pangtokiba sport and award yenthokpagi thoramda saruk yakiba Merabai chanu na numituda phangkiba ikai khumnaba adu numit kharenigi matungda media da phongdoknakibani Sport Star as award launaba lakibi Olympian Merabai chanuna cricket legendary Sunil Gavaskar ga punna photo namina ningbagi apamba Sunil Gavaskar masana phongdok khrabasu Sport Star gi pawmi amada Merabaina Gavaskar ga kamina ningi haiba wafum thamki wafum adu manag nakna leriba dinner chaba hogadabagi sem sariba Sunil Gavaskar masana taki Merabai mahak photo namina ba pami haiba wahi adu tabagal khudakta mahak Merabai manakta changsilaki amadi Merabai da mahak na hai Olympian amaga photo namina ba habsi ayaki damakti yamna nungai ba mikup amani Olympian amabu aina ngaiduna lehengadabati haiki panba yabadi Sunil Gavaskar mahak chak charingi natragana chak chanaba thorang torigi matamda kanagu mioi amataga onsinadana wari sabagi hinabi leite habsi kodimakna khangraba wafum ama ori amaromdana cheloi lamai chingkabagi khongchat lamthakre laibung kaba thawal lupna kumja 2016 dagi chahi khudingi pangtukuna lakpa chahi nipan suba Seloi lamai chingkabagi khongchat ngarang khurai ohong pungdagi khurai esigi social worker harungbam asijitna lamthakre lamthapagi thomsiga mari leinana age asijitna phongdokibada maiti ekhogi thajanabagi matung inna khongchat asi khurai ohong pungdagi hauraga nomai jingsing hairaga khangnaba seloi lamai chingda leiba nongpok ningtho amadi ima panthoibagi kubumda kar matung harau mathoi kagadabani khurai ohong pung haribam akum asi matam sangna che nadun leiriba adubu hariba mafum asi matamgi matung ina achumba ama tolakhigani lamai chingkabagi khongchat asi kanagum amatada singnaba yaudana Indian Constitution gi article number 19 to 28 ki makha ina right to freedom of religion amadi freedom to manage religion gi makhada lining gi oiba tharum kya pangthokpani haiki
Laibung Kapa Togaluki, Wangloi, A. Surjit na, Haikibata, Kumza 2016 dagi Pantuk and Lakiba Toramasi, Yelhomi Mati Ekogi, saying about like Lensing Masakangabagi, Pandamda, Sahi Kuni Pantupani, Haiki. Video Sipu Pautumba Soki Lakiba Sunga Pigani, Amadisine, as he was subscribed to Vidamta, Tagapapundok City. Punko in the Miami Sibatabunga Boys again.